CRPF नोंमै कापदा लेखिदबा asiba ni ga hakchang puthokre amasu lehawri hairi. Manipur ki tampa ki district mangada internet numi humni thingkre. Tronglaobi maningda thomjilakpa miyam CRPF nongmai kapthorakpada micham tara rom sokle. Pikliba macha anibu mathada konduna phamungda tumduna leiringai kuki kulai paiba singna kapsilakiba RPG na panbadagi angang ani lekhidre mama na soktuna aruba fibam da laikanari kuki singna thamlamba RPG bomb ani amasu lairambadagi bomb expert ki kangbuda soyangam yaudana pokai hannaba thawrangkre. Tampaki mafam kayada kuki singna chatharakhiba thawongi mayokta khongdang changsin ba hawrakre. Thawdoksing asigi matangda online Manipur news na phangba pawgi matung inadi kuki singna bom kapsilakibagi thawdo asi ngarang ahing nungai matung asi ahing nongalamdai pung ama khara helakpada Bishnupur district ki Moirang police station na konba Tronglaobi awang leikaida thokibani bom na panbadagi lekhidraba angang adu amana chahi manga gi nupa macha amani aduga amana tha manga gi nupi machani makoi ani soklaba mama aduga loinana ras medicity da laikanana ba pukhalakpada lekhidabani adu asokba mama adudi akanba mawongda layeng chathari thawdo asiga mari lainana Tronglaobi da miyam amadi security ga muknaba thokre tampaki mafam kayada mayam thoraktuna lambi thingba yauna khongjang kaya changsinkre Manipur Pradesh Congress ki luchingba ex-CMO Ibobi MLA K Ranjit TS Lokeshwar Singh Dr. KS Loken Ras Medicity da chatuna leikhidraba angang anigi mafamda awaba phongdokhibaga loinana soktuna laikanabri mamagi fibam yengsinkre imung manungi miyoi singna unaduna nungaitaba phongdokre amadi mateng pangkre amanomda irang asina maram oiraga thau phanglaktaba yai haibigi chingnaba leibadagi miyamna oil pump singda queue lepnaduna thau lawna basu honakre. Leibak thugainaba honaba amasung politics ki akhuba miyengdamak yengbadi Congress ni Bisorjit Leibak thugainaba honaba amasung politics ki akhuba miyeng khaktamak yengbadi Congress ni haraduna BJP da mache tanaba wakhal leiti amasung punsin bagidi lei haina MLA TS Bisorjit na phongdokre wafam asing asi BJP ki nifugatare laksuba mapok kumon thoram tongan tongan ba mafamda pangthokhibagumna khongman okram chuthekta leiba BJP thongju mandal na sinduna pangthokpa thoram asida athoiba mithunglen oina saruk yaraduna phongdokhibani Magna Makhata na hai BJP ki ideology mangangang na chatpa amadi miyang ki afaba thabak tawbagi damak party asina khwaidagi chawba political party ama oiba ngamlibani BJP na laingak paiba state singna chawkhat lamjen mang thana chatli party asida punsinbagi wakhal lei adubu machet tabagi di leiti haiki amaromda hojik Manipur da ingtapa purakpada asoiba bungak pi bachangi asoiba sing ngakminnaduna laiminariba furup sing nungchi sanana amata oina punna himinasi haina suk mahangna apil tawki US na thakiba pung nifunipan gi matam Iran na tabiraktabadagi khoisaunaraba Trump na Israel ga puna Iran gi energy plan sing amadi lalong yaliba mafam sing na landanaba thawrangkre US na thakiba pung nifunipan gi matam Iran na tabiraktabadagi khoisaunaraba Trump na Israel ga puna Iran gi energy plan sing amadi lalong yaliba mafam sing na landanaba thawrangkre haina secret agency gi pau amana phongdorakli report asigi matung ina Israel gi maikaidagi su karigumba America gi president Donald Trump na thamkiba condition sing adu Iran na yadrabadi athuba matam gi manungda Iran gi ganglen saru oiriba maroiba mafam singda paksana landaragani haina phongdorakre Iran da paksana landanabagi damak US gi lanmi sing amadi Israel gi lanmi sing gi marakta planning tawbasu loikre Donald Trump na ahanbada chayol ama amadi pung nifunipan gi matam Iran da thakibani aroiba oina Trump na hojik sumnagi pungkun mari gi matam amuk tharakre pungkun mari asigi manungda Iran na adumak thawoidana leirabadi Israel amadi US ki lanmi sing na amata oina Iran da landaragani hairi Jerusalem Post ki report ki matungina hojik US amadi Israel gi lanmi sing na Donald Trump amadi Benjamin Netanyahu gi yathang ngaiduna leiribani makhoi ani gi yathang hek phangbaga Iran da angakpa phangna landaragani hairi Iran da ki kang piba oina Donald Trump na landaba yaroi haina thingduna thamkiba Iran gi khwaidagi chawba gas bill da ngasi Israel na landaduna paksana amangata thohankre Israel gi attack asina maram oiraga global supply mapung fana thingjilagani haibigi warning su tawrakre Iran na Strait of Hormuz khakta thingjinduna thamlamba adu samudragi atopa lambi sizinaduna thau puthok pusin tawbada mafam singda sulandaba horakpa yana leire lana sina Yemen da leiriba Houthi lalauba singnasu Iran gi michangda leiduna US amadi Israel gi mayokta landaba su horakre hairi nakal amarom da US Israel amadi Iran ga soknaduna lakliba numit 39 suraba lanasigi manung chana Iran na US ki fighter jet missile sing amadi Israel gi missile sing yamna laina kapthaba ngamlakliba asi Iran gi missile sing da North Korea gi technology sizinna bana ngambani haina expert sing na phongdorakli Iran na sizinna riba
Musudan hariba misal asi North Korea na saba misalni. Iran amadi North Korea hariba laiba ani asi 1990 gi matamdagi afaba mari thamnarakibaga loyuna defense ki lamdasu amaga mateng pangnaduna lakhibani. North Korea na Iran da lan gi khulai piduna amadi Iran na North Korea da thau piduna mateng pangnaduna lakhi. Numit 39 ni suraba lana sida Iran da sikiba migi masing puna 3,000 rom sukre asokpagi masing na puna 63,900 henkre hairi. US ki lanmi singna rescue operation gi manung chana atangba military plane mai thadok charamkre. US ki lanmi singna makoi ki pilot ki thawai kannabagi damak chathakiba rescue operation gi manung chana atangba military plane mai thadok charamkre haidi. Report asigi matung ina US ki military plane adugi mamal lupa 927,7340,000 lom piba atangba makhagi landa sizinaba akhanaba plane amani. US ki lanmi singna war plane adu mai thadok lamliba si plane adugi technology geknabagi khutta takidana bahona khibani. Plane adu Iran kapthakibani haina di claim tawri adubu US ki maikai degidi plane adu Iran gi marubumi haibadi laingoi lamgi athotpa laikom marakta track off tawna bahona bada matam yamna changlagani. Take off tawna bahona ringai chorakta Iran gi masing yamna balan missing lakpa hokre haiba paw fangbadagi atangma makhagi plane adu US ki lan missing aduna atopa lambi amatta leitabadagi mai thadokuna manghalambani. Makoina kanba lakhiba pilot adu Iran gi chawrangna foot 8,000 lom wangba mafamda kakhatuna lothobadagi Iran gi lan missing gi makuda takhidabani. Iran gi lan missing yausillaktringaida pilot adu puduna chathobana achumba khongtang oigani haibigi Crpf lauraduna atangma makhagi plane adu mai thadoklamkhibani. Rescue team aduna laukiba thaudang adu America ki President Donald Trump na khwaidagi thauna leiba thabak ama oiki haina US ki akhanaba MC-130 George Commando 2 gi team adubu thagatpasu phongdokhibani. Report asigi matungina Iran da pilot ama kankiba US ki commando ki team adu Osama bin Laden hatkibada saruk yakhiba khanaba commando ki team aduni team asina hokiba chahi 2011 da Pakistan da lotuna leiba Osama bin Laden bo thiduna hatkibani. Team asi US na 1979 da semgalakibani. Team asigi horakpa matamda 1980 da Iran na fakiba miyoi sing lauthongnaba chatkiba operation da mai pakpadi ngamkide adubu madugi matungda paikhalakpa operation sing dadi mai paklakre haidi. Chaukalaba malemgi leibak tara romna India da saba langi khulai sing henna pamnaraktuna leiba horakre. Chaukalaba malemgi leibak tara romna India da saba langi khulai sing henna pamnaraktuna leiba horakre. India da saba langi khulai singi matik mai tamna khangnaraktuna super power ni hariba America amadi Israel fauba India da saba langi khulai leiba pamnarakre. Report asigi matungina mamang chahi khaktada India na malemgi atoba leibak singda $1 billion mari rongi langi khulai yonba ngamki. Hauji India da sajaba langi khulai leigi tanarakliba leibak sing adugi manungda America, Israel, France, Philippines, Armenia, United Kingdom amadi Germany na chingba leibak sing yauri. India da saba missile system, both of radar system, rocket launcher amadi electronic componentsing asi maruoina pamnarakibani. Panba yabadi India na haukiba chahi khara asida Australia, Belgium, Canada, Italy, Japan, South Korea, Netherlands, New Zealand, Saudi Arabia, Switzerland, Taiwan, UAE, UK no chingba leibak singda langi khulai yonbagi thabak chathaduna lakhi. Narendra Modi na India ki Prime Minister hek oirakhibadagi Make in India ki thabak hengalakhibani. Israel ge attack ta Lebanon da taraga mari hena sikre. Israel ge attack ta Lebanon da taraga mari hena sikre haina Lebanon government ki maikai dagi phongdoragli. Israel na chatharakhiba missile attack adu da miyoi kaya amasu asopan nangki. Iran gi lan marakta Israel na Lebanon da landariba si Lebanon da leiriba tamthiraba khulai paiba Hezbollah terrorist group pu mapung phana loishinba ngamnabagi pandam da chatharakhiba mission amani. Lebanon da leiriba Hezbollah hariba khulai paiba lalhauba loop asi apikpa leiba amagi military ga pangkhak amani. Hezbollah gi manakta missile khakta natana langi makhal makha kaya gi khulai sing paiduna leiri. Hezbollah Iran lenga kapuna chaminaduna lakhiba lalhau loop amani. Loop asina Israel da kayarak landakibasu leikre. Anauba Strait of Hormuz kumba lambi semnaba nuclear bomb pokhai halakpa yana leire. Iran gi landa khwaidagi maming chatpa mafam ama oiragliba Strait of Hormuz hariba samudra gi lambi asigumba anauba Strait of Hormuz kumba lambi semnaba nuclear bomb pokhai halakpa yana leire haina expert singna phongdorakli. Iran na Strait of Hormuz hariba samudra gi akhuba lambi asi thingjinkhibana maram oiraga malemda thaugi awaba chauna mayoknarakhibani. Asigumba awaba asidagi kokpa ngamnaba project Plowshare haina khangnaba thabak thoramgi matung ina samudrada Strait of Hormuz kumba canal ama semnaba thorang tauba haukhre.
Strait of Hormuzgumba samudragi lambi semba haibasi sel yamna changba khakta natana matam sangna changgadaba maramna Strait of Hormuzgumba canal ama thuba matamgi manungda semnabagi damak nuclear bomb gi khulai sijinnabana araiba pambai oigani haina phongdoknaraki khibani wakhalun asi miyamna film amagi warigum khanarabasu tasengna pangthoknaba malengi leiba kayana khanaba horakibani Strait of Hormuzgumba canal ama senggadoriba mafam asi Colombia gi mafam amada oirakpiyai Panama hariba samudragi lambi asidasu nuclear bomb pokai handuna Strait of Hormuzgumba samudragi lambi semnaba thorang tauri canal asi semnaba hodnabada chawrangna tongan-tonganba makhalgi nuclear bomb kaya sijinnarapiyai US amadi Israel gi attack ta sathiraba IRGC gi intelligence chief major general Sire US amadi Israel gi attack ta sathiraba IRGC gi intelligence chief major general Syed Majid Khademi Sire haina Iran gi maikaidagi phongdorakli IRGC gi maikaidagi phongdorakibada US amadi Israel gi attack ta laikhidraba IRGC gi intelligence chief major general Syed Majid Khademi chawrana chahi yankhairom Iran gi military da thabak tawduna lakhi Mang hilingai matamda intelligence amadi security gi thabak thoramsingda Iran gi achawa thodang kaya laukiba luchingba amani loinena Iran na yeknaba singna changsilakpa amadi lengaki awaba taraba matamda chongthoktuna kiba leitana thodang lobba ngamba luchingba amani mahak leiba sigi supreme leader Ayatollah Khamenei gi hek matungda khwaidagi matik maya leiba misak ama oiduna lakhibani loinena supreme leader Ayatollah Khamenei gi yamna thajaba misak ama suni haina su phongdorakli loishinaba wari shanarabasu Iran na Strait of Hormuz samudragi lambi hangdokloi hairakre US kalan loishinaba wari shanarabasu Iran na Strait of Hormuz samudragi lambi hangdokloi hairakre haina report amana phongdorakli report asigi matungina US ki president Donald Trump na pung 94 gi manungda thau puthok pusin tawbada sijinnariba samudragi yamna maru oiba lambi ama oiriba Strait of Hormuz hangdokadabani haina warning tawkhibani adubu Iran na Donald Trump ki warning adubu karisu nachungba leitana Strait of Hormuz hangdokloi haina US ta chawna singnarakibani numit 39 suraba Iran gi lana sida ngasi fawbada President Donald Trump na kayar khanna matam thara-tharaduna Iran da ki khang pikhibani adubu Iran na US ki khang adubu nathairamlaga chapchana lan thengnaduna lakhibani Iran na ngasi fawba matik mayai leiraba US amadi Israel ga mayoknaba ngamdiba si China amadi Russia na mateng pangbadagi ngambani haina rakre Aroiba matam thakibadu Iran gi chawna khudong chabani Trump matam khara khudthongna balemnabagi damak Strait of Hormuz hangdokloi Iran US President Donald Trump na Strait of Hormuz amuhana hangdoknaba Iran da aroiba matam thakibagi mangoinana leibani gi marakta warushin puraknabagi thawrang asida Iran so yajore haina phongdokre Fox News pawmi singda wangangladuna President Trump na warushin puraknabagi lambida changsilagliba se afaba khudong chabani haina phongdokre Iran na Strait of Hormuz amuhana hangdoknabagi warushin purakpada nathairabadi US na makhoigi mathakta Hedna tamthibak khongthang lokholakani hairi karigumba Iran na warushin puraksi yadrabadi Iran gi mathakta kanba mongda landaduna makhoigi thawpumna maklaugani hainasu US President Donald Trump na kanba wafam sing phongdokre US na Strait of Hormuz hangdoknabagi aroiba matam thakiba sida Iran na thawai wawoidrabadi makhoigi thong amasung power plant sing uful tana manghangani haina President Trump na Jackson warol thamkre President Trump na ngarang mahaki Truth Social da phongdokhiba warol amada Strait of Hormuz hangdoknaba aroiba matam thakibada Iran na ikai khumnadrabadi hayeng asi Iran gi power plant day amasung bridge day oigani hojik thogliba lan asi numit 45 ni gi manungda oina khut thoknaba lemnaba US Iran amasung mediator singna khanakre haina agency gi report amana phongdorakpaga loinana khongthang asi West Asia gi lan loishinabagi lambi yatpa hobani hairi Pakistan, Egypt amasung Turkey gi mediator singi khuthangda hojik songnariba lan asi warushin puraknabagi khongthang paikhatpa hore haina agency gi report na phongdorakpaga loinana Face framework anida langi warushin asi puraknaba honari hairi ahan batangka ki oina numit 45 ni khut thongnaba lepaga loinana mungnariba nakal anina lan asi matam pumbagi oina loishinabagi dama khanagani ani subatangka ki oina mungnariba asi loishinabagi dama awang bathaki yasinaba ama puraknaba asanba miyengsu thamgadawri nakal amarom da US ka matam kharagi khuthongnaba lemnabagi damak Iran na Strait of Hormuz amuhana hangdokloi haina Iran gi official singna phongdorakpaga loinana hojik songnariba lan asi matam pumbagi oina khuthongnaba lemnabagi thawrang US ki maikaidagi ude haina Iran na makha tana phongdokhi ungkhanariba leiba ani gi marakta matam khara khuthongnaba lepnaba proposal sing puthokhibada Iran na makoi gi apamba sing thamlakpaga loinana nakalani gi marakta khuthongnaba lepse hairabadi US amasung Israel na Iran da mihat mipun gi thabak chathaba leptuna Iran gi luchingba singbu hanaba thawrang tawriba si lepkadabani haiba wafam Pakistan gi official singna phongdorakre Iran amasung India da Islamic Republic ki ambassador oiriba Dr. Mohammad
ꯐꯗꯍꯥꯂꯤꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯀꯗꯕꯅꯤ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯕꯣꯗꯤꯁꯤꯡꯒꯤ ꯋꯥꯔꯦꯞꯅ ꯎꯪꯈꯠꯅꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯏꯔꯥꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯅꯧꯕ ꯂꯤꯒꯦꯜ ꯔꯦꯖꯤꯝ ꯑꯃꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯍꯥꯏꯈꯤ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯐꯇꯥꯍ-5 ꯃꯤꯁꯥꯏꯜ ꯇꯦꯁ꯭ꯠ ꯇꯧꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯂꯣꯏꯈ꯭ꯔꯦ꯫ ꯑꯥꯔꯃꯤ ꯔꯣꯀꯦꯠ ꯐꯣꯔꯁ ꯑꯁꯤꯝ ꯃꯨꯅꯤꯔꯅ ꯁꯦꯝꯒꯠꯂꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯐꯇꯥꯍ-5 ꯃꯤꯁꯥꯏꯜ ꯇꯦꯁ꯭ꯠ ꯇꯧꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯂꯣꯏꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ CDF ꯑꯁꯤꯝ ꯃꯨꯅꯤꯔꯅ ꯑꯈꯟꯅꯕ ꯑꯥꯔꯃꯤ ꯔꯣꯀꯦꯠ ꯐꯣꯔꯁꯁꯨ ꯁꯦꯝꯒꯠꯂꯛꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯀꯤꯁꯇꯥꯟꯅ ꯇꯦꯁ꯭ꯠ ꯇꯧꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯂꯣꯏꯈ꯭ꯔꯕ ꯐꯇꯥꯍ-5 ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 1000 ꯍꯦꯟꯅ ꯁꯥꯡꯅ ꯀꯥꯞꯄ ꯉꯝꯕ ꯑꯃꯗꯤ ꯕꯣꯝ ꯀꯤꯂꯣ 100 ꯔꯣꯝ ꯂꯨꯝꯕ ꯄꯨꯕ ꯉꯝꯕꯇ ꯅꯠꯇꯅ ꯋꯥꯔꯍꯦꯗ ꯄꯨꯗꯨꯅ ꯄꯥꯏꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯥꯏꯜ ꯑꯃꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯃꯤꯁꯥꯏꯜ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯇꯦꯁ꯭ꯠ ꯇꯧꯕ ꯉꯝꯈ꯭ꯔꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯃꯤꯁꯥꯏꯜ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔ, ꯁ꯭ꯔꯤꯅꯒꯔ, ꯑꯃ꯭ꯔꯤꯠꯁꯔ, ꯐꯤꯔꯣꯖꯄꯨꯔ, ꯐꯥꯖꯤꯜꯀꯥ, ꯂꯨꯙꯤꯌꯥꯅꯥ, ꯖꯂꯥꯟꯁꯀꯔ ꯑꯃꯗꯤ ꯆꯟꯗꯤꯒꯔꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯒꯨꯖꯔꯥꯠꯀꯤ ꯂꯈꯄꯠ, ꯀꯆꯠ, ꯌꯨꯄꯤꯒꯤ ꯑꯒ꯭ꯔꯥ, ꯗꯦꯜꯂꯤꯒꯤ NCR ꯑꯃꯗꯤ ꯔꯥꯖꯁꯊꯥꯟꯒꯤ ꯒꯪꯒꯥꯅꯒꯔ, ꯖꯦꯁꯜꯃꯦꯔ, ꯕꯥꯜꯃꯦꯔ ꯑꯃꯗꯤ ꯖꯣꯏꯄꯨꯔꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯌꯥꯝꯅ ꯂꯥꯏꯅ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯆꯥꯎꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯐꯇꯥꯍ-5 ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯅ ꯄꯥꯏꯕ ꯉꯝꯕ ꯃꯈꯜꯒꯤ ꯃꯤꯁꯥꯏꯜ ꯑꯃꯁꯨꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤꯁꯥꯏꯜ ꯑꯁꯤ ꯁꯥꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯇꯦꯁ꯭ꯠ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯅꯥꯄꯜ ꯇꯧꯖꯔꯕꯁꯨ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ S-400ꯅ ꯑꯗꯨꯃꯛ ꯌꯥꯝꯅ ꯂꯥꯏꯅ ꯀꯥꯞꯊꯕ ꯉꯝꯒꯗꯕ ꯃꯤꯁꯥꯏꯜ ꯑꯃꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯤꯁꯥꯏꯜ ꯑꯁꯤ ꯍꯥꯏ-ꯚꯦꯂ꯭ꯌꯨ ꯇꯥꯔꯒꯦꯠꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯔꯥꯏ-ꯇꯔꯥꯏꯅ ꯀꯥꯞꯊꯕꯗꯤ ꯉꯝꯂꯣꯏ ꯍꯥꯏꯔꯤ꯫ ꯃꯤꯁꯥꯏꯜ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯅ ꯏꯟꯗꯤꯌꯥꯒꯤ ꯕꯣꯔꯗꯔ ꯃꯌꯥꯗ ꯊꯝꯖꯤꯜꯂꯛꯂꯕꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯁꯤꯡꯗꯁꯨ ꯃꯤꯁꯥꯏꯜ ꯑꯁꯤꯅ ꯌꯧꯁꯤꯜꯂꯛꯄ ꯉꯝꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯟꯅꯗꯨꯅ ꯂꯩꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ꯫ ꯃꯤꯁꯥꯏꯜ ꯑꯁꯤ ꯊꯥ ꯈꯔꯒꯤ ꯃꯅꯨꯡꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯥꯔꯃꯤꯗ ꯈꯨꯠꯁꯤꯟꯅꯔꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯔꯤꯕ ꯁꯅꯥ-ꯂꯨꯄꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯏꯟꯗꯤꯌꯥꯗ ꯄꯨꯔꯛꯄ ꯌꯥꯅꯕꯒꯤ ꯂꯝꯕꯤ ꯌꯥꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯔꯤꯕ ꯁꯅꯥ-ꯂꯨꯄꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯏꯟꯗꯤꯌꯥꯗ ꯄꯨꯔꯛꯄ ꯌꯥꯅꯕꯒꯤ ꯂꯝꯕꯤ ꯌꯥꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯑꯐ꯭ꯔꯤꯀꯥ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯌꯥꯝꯂꯕ ꯁꯅꯥ-ꯂꯨꯄꯥ ꯑꯃꯗꯤ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯃꯤꯅꯔꯦꯜꯁꯤꯡ ꯃꯃꯥꯡꯉꯩꯗꯒꯤ ꯆꯥꯏꯅꯥ ꯑꯃꯗꯤ US ꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯅꯁꯨ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯄꯥꯏꯈꯠꯇꯨꯅ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯔꯤꯕ ꯁꯅꯥ-ꯂꯨꯄꯥ ꯑꯃꯗꯤ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯃꯤꯅꯔꯦꯜꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯨꯔꯛꯄ ꯌꯥꯅꯕ ꯂꯝꯕꯤ ꯌꯥꯠꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯐ꯭ꯔꯤꯀꯥꯗ ꯂꯩꯔꯤꯕ ꯆꯥꯕ ꯊꯛꯄ ꯐꯪꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯍꯟꯗꯛ ꯏꯟꯗꯤꯌꯥꯅ ꯃꯦꯇ꯭ꯔꯤꯛ ꯇꯟ 1000 ꯔꯣꯝꯒꯤ ꯌꯥꯝꯂꯕ ꯆꯦꯡ ꯊꯥꯗꯨꯅ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯔꯟꯙꯤꯔ ꯖꯣꯏꯁ꯭ꯋꯥꯜꯅ ꯐꯣꯡꯗꯣꯛꯔꯛꯈꯤꯕꯗ ꯑꯐ꯭ꯔꯤꯀꯥꯗ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯂꯥꯈ 90 ꯔꯣꯝ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯆꯥꯎꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ, ꯂꯣꯏꯅꯅ ꯍꯤꯗꯥꯛ-ꯂꯥꯡꯊꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕꯁꯨ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯆꯦꯡ-ꯆꯥꯛ ꯈꯛꯇ ꯅꯠꯇꯅ ꯍꯤꯗꯥꯛ-ꯂꯥꯡꯊꯛ ꯀꯌꯥ ꯂꯦꯝꯅ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯑꯁꯤꯅ ꯑꯐ꯭ꯔꯤꯀꯥꯒꯤ ꯂꯩꯉꯥꯛꯅꯁꯨ ꯏꯟꯗꯤꯌꯥꯗ ꯃꯇꯦꯡ ꯄꯥꯡꯂꯛꯅꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ꯫